election 27 election election lai haidana makoi ho chongba hawreba sigi pose matam chana moina tobira magadi thoi duga laiba coming election ju NRC Toudana makoina census over su yaroi mito miran jasing ke hana khandok piu adu natragadi melong sing je loidong uthat pagi phima malaka dor melong na minority ta hawra kan de mito miran jasing na majority ogi be phima malaka de sigi phibam sireida Manipur da leiba mama obi akoi myam sing china singa sima akoina bangi sun tobjari ba pose yani miyam gi oiba aidi hojik Manipur da thoi ba situation wanari ba mayam sing sigi kan akoi su tok ba ya de akoi gi su maira ba bi mama ama oina akoi gi su ithong ni khalla kan da koi thok ta ba ya roi khalla kan da ngasi gi chad koi sharik ya jabani aduna ngasi akoina tawri ba se Manipur da hojik leiba Manipur situation kadai ba yong na ware mayum ma kay chang mangam da na angang bi mayam kayang wara manu nupi angang mayum thadok tan lein kem da kay leinari aduregi misi mina mayam su pende badagi makoi su yum hai bal sidagi hena nuai ba leiban nati adu yum na lei phangam ta matam chi kushan la banina pende ba kaya dagi masa matana society to grasi ba mayam su yawre ba si condition yawra si bu matam si phawda Manipur da lariba akoi gi Manipur gi akoi gi mihut ni na thagal liba adum laba MLA minister singina kari to birage center da mo khoina Manipur gi praja si yong ware Manipur si yong ware haida moina makhong thin bangam da ba misam noi waja akoi shok tragal akoi di nungai akoi di wadi haida lai thokba akoi di makoi da akhong ko laga akoi bu to bi da bai dam ta akoi lai gani haida khallaga lai ba singda akoi da pen da ba adugum laba kaino amka phawrak padagi nakhoi hojik phawba kari da ron lai bano akoi gi mahut sindana nakhoi na tawru cho haidana Manipur gi awana leiba mayam sing praja sing ji pen da ba kari kra mayam sing se nakhoi na kudimat nakhoi na akoi gi pen da ba center phongdo kada Manipur nungai ba ingtapa adung ba gaino mo ONC haiba gi dam moi thagal khibane ba adu ngasi phawba makoi kaim tawde ba sigi condition ji yoraba matam misi mina yawdana angang macha mama gi matha digi sina ko laga tumjari ba adung laba angang sing du halaba matam du ko moi tumin leira kanda hojik election kitang aisal e makoi gi condition phim fararo haiba dam moi kari gi dam ngasi deli tha do moi chatpano masi mamang na moi na tawbiram ba tar ngasi gi condition ya khoi thong ga trai ba si yam na nungai ta aduna laiba coming election 27 election election lai haidana makoi ho chongba hawreba sigi pose matam chana moina tobira magadi thoi duga laiba coming election ju NRC Toudana makoina census over su yaroi mito miran jasing ke hana khandok piu adu natragadi melong sing je loidong uthat pagi phima malaka dor melong na minority ta hawra kan de mito miran jasing na majority ogi be phima malaka de sigi phibam sireida Manipur da leiba mama obi akoi myam sing china amata na leminar kan Manipur kan da bayade isa sing ki tung mirol gi damakta akoi lep da bayade kaluk da bayade haidana akoi awana thidana akoi thokjarak pani no NRC no NRC Manipur ki sakta Manipur ki sakta Manipur ki sakta